खुरुबजरी SKTV न्यूज़ पु येंबिरिबो पुमनमकपु याइफबि तावरेमना तरामना ओकजरी अहानबदा मरुइबो पाउ Prevention of Money Laundering Act 2020 na MPCC के प्रेसिडेंट MLA के मेगा चंद्रबु न्यू दिल्ली दा लाकनबा सुमोन थारखरे Joint tawduna lairiba oja mathakta action lawkhatpiyo amadi watliba oja taruk mensinbiyo haina ngasi Jiribam Higher Secondary School gi mahairoi singna wakat mifam chathakre amasung Jammu and Kashmir amasung Haryana State Assembly mikhal gi vote masing thiba hokhibaga loinana mikhal asida saruk yakhiba mirep singi maraiba ngasi leptagani Malemgi mafam ama hekta de yengba yaraba Manipur ge hanba OTT platform SKTV bu support tawbibagi dama punamako thagachari hojek paw sandongna pizari Prevention of Money Laundering Act 2002 gi makhada lokhatkhiba case namaga mari lainana Enforcement Directorate ED na Manipur Pradesh Congress Committee MPCC gi president su oriba MLA kaisha mega chandrabu New Delhi da laiba ED gi office tangarang laknaba sumon tawrakre adom moinamak sumon gi cherol thengna phangbadagi chathok chasinda khudong chadabana ngarang chatkhidre pawase gi matung ina ED gi sumon adu ke mega chandragi yaripok Bishnu Nahada laiba mahaki yumda tharakhibani madudagi ngarang ED gi Imphal da laiba office ta chatuna hanglubada New Delhi da oina chatpiro hairakhi hairi pawasi na makha taraduna ED gi sumonasi October gi tang ahum da issue tawrakhibani madugi matung ina ngarang ayuk pung 10 makhai da New Delhi gi APJ Abdul Kalam Road ki Pravartan Bhawan da laiba ED gi office ta masalakna ba khanghalakibani hairi loinana sumona dogi matung ina Prevention of Money Laundering Act ki makhada chathaba investigation amagar mari lainana mahak sumon tawrakpa asida mahak masana investigation asiga mari lainaba evidence record singsu puthokadabani hairi Karigumba suman asida laktaba amadi investigation asige matung ina mari lainaba evidence amadi record sing puthokpa ngamdrabadi ek asigi provision singi makhada chairak phangningai oi haibasu yauri hairi Jiribam Higher Secondary School JHSS ki joint tawduna lairiba ojagi mathakta action lokhatpiyo amadi waliba oja taruk mensinbiyo haina ngasi Jiribam Higher Secondary School gi mamangda school asige mahairoi singna wakat mifam chathakre Jiribam Higher Secondary School Students Union na sinduna ngasi chathakhiba wakat mifam aduda aikhogi watliba oja sing athubada PBU Jiribam asi Manipur gi saruk ama natraba joint tawduna lairiba oja athubada joint tawhalu mathau masak khangdaba chemistry gi oja Muhammad Saukat Ali lengang na action lokhatpiyo amadi oja watlingai chairakta oja transfer tawbagi thawong khudakta lepu haiba play card sing sizinakhi Mifam aduga mari lainana JHS School Student Union ge Games and Sports Secretary Laisang Them Bobby na phongdorakhibada mamang thagi tang tarukta Jiribam gi Deputy Commissioner gi khuthangda Education Minister da memorandum ama pisinduna school asigi watliba oja singi matangda khankhibba laikhrabasu haujik fawba school asida oja taruki awatba leiri hairiba oja sing asi mari lainabada athubada mensinbiu loinana Chahi asigi July 15 da Lilong Higher Secondary School dagi transfer tawrakhiba chemistry gi oja Muhammad Saukat Ali na Jiribam Higher Secondary School da joint tawbina ba haikhrabasu hojik fawa joint tawdana lairiba si mari lainaba singna miteng changbiu asigumba thawong asi Jiribam da lairiba mahairoi sing asibu mahairoi oina ubida bagi thawong ni haina lawi Maramaduna chatliba thasigi tang tara taruk phawbagi manungda watliba oja sing amadi joint tawdana lairiba oja sing asi joint tawhandaba tarabadi Jiribam Higher Secondary School Student Union na mahairoi singa khutchamnaraga school asi matam kaktana thong thingzilagani haikhi
हौखिबा सेप्टेम्बर की तांग तरुक जिरीबाम डिस्ट्रिक्ट की खुतांगदा मेमोरेंडम अमा मिनिस्टर ऑफ एजुकेशन दा ओजा तरुक की मथकता अथुबा मतमदा हापु लोइनाना लिलोंग हायर सेकेंडरी दगी केमिस्ट्री की ओजा एमडी सोकत अली जुलाई 25 दा जिरीबाम हायर सेकेंडरी स्कूल ट्रांसफर ऑर्डर थोखरबा मतुंग अथुबा मतमदा जॉइन तौबिनबा हाइजरा फौबदा हौजिक फौबा जॉइन तौदना लेरिबा असि मरी लेनबा सिंगा मियेंग जहन बियु Lona Thinkraba Lalhulu People's Revolutionary Party of Kangleipak PREPAK ki Nifu Taret Lak Suba Mapokumon Thorang Madi Lainana Ningtam Yawo Lantheng Nabada Tawaina Pon Thapi Kraba Athoba Thobi Singi Mafamda PREPAK ki Yawalgi Ikai Khumnaba Utlakli Loinana Loilam Lenga ki Awa China Mayok Naduna Yelhaw Ngaidagi Nungshi Chana na Hingminarakliba Ifurup Cha Sing Yelhaw Lup Singi Luchingba Sing Amasung Marup Sing Weshiya lamdamda yawol ihau tauminariba machin manaw oiba yawol lupsing amadi loilam lengang no otpi naibiraba malemgi miyamgi mafamda lup asina ningtam yawol gi yaifa paujel pirakli Hauji kanglaicha sing na thengnariba lan asi haukibada thengnakiba lan sing adudagi hena luba lan ni haina lup asigi interim council gi chairman ahaiba angomna ngasi press da thadorakpa cherol amana hairi Cherol aduna makha taraduna haukiba lan singdi mapangi yeknaba khaktamak thengnabani ngasigi lan asina aphongba amasung proxy war animakni masida lamda masida interest leiba mapa leiba kayagi proxy war su yauri aduna lan asi mapan amasung manung animak thengnabani aikhoi chelaga hingadaba nate thengnaraga hingadabani haina phongdorakli irang asida hakchang fawba Thiba khangkhidraba kayagi mafamda amadi mayumai thadok pikraba relief camp singda awachai theng khangliba imung manung khudingmaki mafamda su lup asina thamoi shokna awaba amadi nungaitaba phongdorakli Paugi marak thadna atenba break amatang lominasi Diagnostic ki lamda chahi nipu hena mangjil thana lakpaga loinana babina group na miyangmi mafamda lanthokjari anoba ana laingi pathapta compassionate healthcare specialized field kun henbagi khanghairaba expert singga tanaduna matamga chunaraba laingbagi kanaba lobiyu Paidigi luba treatment dagi horaga personalized oiba treatment pituna adongi haksal fagatna bahonaba asina ikwegi pandam oi adongi haksang fagalakpagi khongchata nungaiba amadi afaba laingi chapcharaba kanaba lobiyu Babina Hospital where hope meets compassion Humputeret chuba irengbam sauren gi mapok numit ningsing thorum gamari leinana iramdam gi thakta mahiroi sing wareng ibagi athoi ahen tanabama lakliba october gi tang kungi ayuk pung taramathoi dagi numit yunga matung pung ama phawba kwakaithel la leiba Ratan Kumar Memorial English School amasung Pitambara English School da pangthok sargani Irengbam Chauren Memorial Trust na ahan boina sinjariba wareng iba changdamnaba asigi hiramna responsibility of the indigenous people to preserve the integrity of Manipur haibadi Manipur gi apunba saktam ngakpada yelhomi singna lawgadaba thaudang haibasini changdamnaba asi English amasung Manipuri loan anigi manungda mahairoi singna apamba khanduna iba yagani Manipuri loan gi oinadi mitei mayek natraga Bengali mayekta ibasu yagani Manipur gi apun basaktam bu kahendana ngaktuna thamngamgadaba Manipuri iraisha amamam ohinna bahana bagi pandam da pangthok sagadoriba wareng ibagi athoi ahen tanaba shi category ani thokna khaidok sagani ahanbada class 8 tagi 10 phawgi ama ani shubadana class 11 dagi masigi mathakta laiba mahiroi singi ama mamangda Rules and Regulation number 1 da thamkiba wapam singdugi mathakta University amadagi pass torklaba mahirosing sangdamnaba asida saruk yaba yagani haiba anoba rule asisu hapsinjare Iramdam Ireipak pu nungsijaba amadi Ireipak kidamakta hingba ngamnanabagi wakhalonda sinjariba sangdamnaba sida Iramdam asida laibiriba mahiroi sing hurup kanglup khudingmakna saruk yabiduna mapung phahan biu haiduna sinjal langjariba Irengbam Chauren Memorial Trust ki maikaidagi laibak miyamda nolukna paujenjari Phom phangpham kwakaithal akham laikai dilaiba All Manipur United Clubs Organization amuko amasung kwakaithal thongjong laikai dilaiba Manipuri Students Federation MSF ki office sing Break ki matungda mayambu muka hana taramno okchari
Mamang thagi tang tara nipandagi tangkak ahum thokna tha sigi ama phawba pangthokhiba Jammu and Kashmir amasung tha sigi mangada tangkak ama khakta da pangthokhiba Haryana State Assembly Mikhal gi board masing thiba hokhiba ka loinana Mikhal asida saruk yakhiba mirep singi maraiba ngasi leplagani Assembly gi sit punna Marfudra Labour State ani asige anoba lengak amagi damak ngasi ayuki pung nipan tabadagi board masing thiba hokhiduna ngasi numidang wainam gi pung manga taba fawba board masing thiga dauri hojik fawbada phangba pawgi matung inna Haryana State ta BJP amadi Congress ani gi marakta ka hena chauna khena banatrabasu BJP na Congress tagi sitara manga henduna apunba sit Nifutareta luchingduna chatli aduga INC na punna sit kuntrani thoida lit tawraga chatli loinana hojik fawbagi oina board masing thiba fawbada BJP na sit mari da mai pakhibaga loinana Indian National Congress Party sit tarukta mai pak pangamkhre aduga Indian National Lok Dal amadi Bahujan Samaj Party anina sit anida lit tawbaga loinana Independent Mirep anina sit ahumda lit tawduna chatli haina ECI gi paw amana hairi Jammu and Kashmir gi oina INC ga punna chatminariba Jammu and Kashmir National Conference na sit mari da mai pak pangam khibaga loinana party asina sit nifu nipan da hojingmaki oina lit tawduna chatli aduga party asigi khwaidagi naknaba lamba ama oiriba BJP na sit tara mathoi da mai pak pangam khibaga loinana sit tara tarukta mang thaduna chatli Jammu and Kashmir People's Democratic Party JKPDP na sit amada mai pakhibaga loinana punna sit ahumda mang thari Independent Mirep sing na sit anida mai pakhibaga loinana sit tarukta hojiki oina henduna chatli masiga loinana hojik phawbagi oina state asida punna sit marfudra laibagi manungda sit tara nipanda Mirep sing na mai pakpa ngamkhre hairi Fire Prevention and First Aid of Burn Injuries Haiba Hiramda Nongmagi Oiba Awareness Program Painting Competition ama Oinam Government Higher Secondary School Oinam dangasi pangthokre Thoramasi Department of Plastic Surgery and Department of Community Medicine Regional Institute of Medical Sciences RIMS Imphal Sinbani Competition asida school asigi khangatlaba class 6 tagi 10 fawada tamba mahairo yankhani thoina saruk yakhi Thoramasigi Project Medical Officer in charge oidiba Dr. Malemngan Bahaikro Jamna Fongdokhibada ngasi pangthokliba sina ahumlak subani Maihau lampok thokpa matamda karamna kangani amadi soklabasing matau karamna first aid pigadage haiba hiramasida mahairo singbu hena wakhal tahanabagi pandamda competition asi pangthokpani haiki Haukiba September gi tang kun mathoi gi ayukta nonglei nungshit ka loinana braja tabadagi soktuna RIMS Imphal da laikat naram labu matung leikhidrabi Thamba khongmayai lekaidagi Lukram Rosini Devi chahi kunthamari mapuroiba L Kennedy haiba nupi asina lekhidabada LMG gi maikaidagi awabada saruk yarakli Lukram Rosini Devi na September gi tang kun tareta lekhidabada like minded group LMG Manipur gi maikaidagi imung manungi awabada saruk yabaga loinana ngasi acha thakyauna lupali singa hungi sel gi mating su pangkhre Ngasi state asida oikhiba yingasagi paw amuk pizari ICAR Regional Center Lamphel Patagi phangba report ki matung ina ngasi state asida khwaidagi sabagi chang Celsius degree kuntrani aduga khwaidagi ingbagi chang na Celsius degree kun dasmik manga oikhi nushite awai sing manili chang na ayukta chada marfudra manga amasung numidang wainamda na chada humfu manga oikhi Aroibada maruiba pausing amuka hana pizari Prevention of Money Laundering Act 2002 gi makhada Enforcement Directorate na MPCC gi President MLA K Mega Chandrabu New Delhi da laknaba sumon tawrakre Join tawduna leiriba ojagi mathakta action lokhatpiyo amadi watliba oja taruk mensinbiyo haina ngasi Jiribam Higher Secondary School gi mahairoi singna wakat mifam chathakre amasung Jammu and Kashmir amasung Haryana State Assembly Mikhal gi board masing thiba hokhiba galoinana Mikhal asida saruk yakhiba mirep singi maraiba ngasi leplagani
ꯃꯇꯥ ꯑꯁꯤꯗ ꯕꯨꯂꯦꯇꯤꯟ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯏ ꯄꯥꯎꯁꯤꯡꯒꯤꯗꯃꯛ SKTV ꯅ꯭ꯌꯨꯁꯄꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯗꯨꯒꯤꯗꯃꯛ Google Play Store ꯑꯃꯗꯤ Apple App Store ꯗ ꯆꯪꯕꯤꯗꯨꯅ SKTV ꯃꯅꯤꯄꯨꯔꯒꯤ ꯑꯦꯞ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁꯦꯜ ꯑꯃꯠꯇ ꯆꯤꯡꯗꯅ SKTVꯒꯤ ꯅ꯭ꯌꯨꯁ ꯑꯃꯗꯤ ꯑꯇꯩ ꯆꯦꯅꯦꯜꯁꯤꯡ ꯌꯦꯡꯕꯤꯌꯨ ꯅꯠꯇ꯭ꯔꯒ SKTVꯒꯤ ꯋꯦꯕꯁꯥꯏꯠ skyic.in ꯗ ꯆꯪꯕꯤꯔꯒ ꯋꯦꯕꯁꯥꯏꯠ ꯑꯁꯤꯃꯛꯇꯗ OTT ꯍꯥꯏꯕ ꯑꯣꯞꯁꯟꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯒ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯍꯦꯟꯗꯜꯁꯤꯡꯗ ꯖꯣꯏꯟ ꯇꯧꯕꯤꯗꯨꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯂꯧꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯨꯝꯅꯃꯛ ꯄꯨꯝꯀꯥꯍꯟꯅ ꯈꯨꯔꯨꯝꯖꯔꯤ